Thama chupna chatharakiba kokomigi relay sit-in protest ngasi loisinkhre. Lakliba January 12 Lokbaban da thomjinduna Governor dagi chapchaba paukhum launaba miyamgi oiba khongcharama chatkani haina kokomigi coordinator Kuraiza mathobana lauthokre. Kokomigi mityang makhada IDP singna tha sigi amadagi chatharakiba relay sit-in protest adu laingaki maikidagi paukhum amata piraktaba amadi laingakna mamangda pirakiba thajaba sing adu thabakta onthoraktabadagi ngasi loisinkhre. Kongjang loishin kibaga mari lainana ngasi lamboi kongnang khongda pangtokpa paugi mifam amada kokomigi coordinator Kuraiza mathobana hai tha asigi manungda IDP sing masa masagi mayumda Anjel hangani haina lengakna hairakiba matamadu ngasi loire lengakna pikiba thajaba amadi thakiba matamadu ningsing hannaba tha ama chupna relay sit-in protest athaduna lakpani protest asigi manung channa numit khudingi governor amadi chief secretary da IDP sing mayumda Anjel hannaba memorandum pishinduna lakhibani adubu ngasi fauba president's role lengak asigi maikaidagi paukhum amata pirakpa leitri masi yamna laibak thiba amani thanakiba matam asi loirabanina chatharakiba relay sit-in protest asi ngasi loisinaba phiref lobani thama chopna numit khudingi wakat mifam phamduna amadi aiba cherol piduna miyamgi wakalon khanghalaba fauba lengakna tumina leishiliba asigi chapchaba paukhum ama khangnaba lakliba January 12 da Lokbaban da chatuna governor dagi paukhum logani Governor dagi paukhum loba chatpagi khongchat asi democratic oina yamna santi oina chatkadaba khongchat ni khongchat asi irang taunabagi khongchat nate governor dagi paukhum thoba khongchat amani haina mahakna makha takhi tha ama phar phawda paukhum umta laktabasina maram moiraga se oina chatpada paukhum piba heitraba Manipur gi governor asi koi lakaduriba January gi tang 10 ga nithoida hujik lanjendanaga leiriba IDP apunba amadi kokomi ga pulla kanda governor gi thongjingda mahagi thong thinduna mangondagi direct physical oina khoi paukhum launanaba mangna tawningi se karino mangna kari khalino miyam nang tha ama chumna pigiba memorandum gi paukhum pirak tabai marom kari gino haibana chingba memorandum singda khoina demand tawkriba IDP resettlement ki magi progress report status report amadi timeline yauna kamaina plan tawraga punamak mai mayumda susoi soidan hanjalangani aibagi thajabasi pirakidaba singase masigi paukhum launanabai damakta January gi tang 10 ga nithoi da Manipur gi governor gi adungulaba Lok Bhavan hairiba hana Raj Bhavan hairamba asi tamna Manipur da leiriba IDP mayamga loinana kokomi gi akoi thomi sing amadi lup sing punamak yaura kanda governor tamna akoi paukhum lobo chatkani Fisheries Department asilaga hayeng pangthokadawriba ahum suba Imoinu Fish Festival da punna nga kg 1,000 hena puthorakna bahonari nga gi mela asida maitei sareng amadi yelhau nga marang kaina fanghanba ngamlagani haina Fisheries Department ki director T Fulen maitei na phongturakle hayeng hapta kangjebungda pangthokadawriba Imoinu Fish Festival asiga mari leinana sem sariba sing yengshinba lakpada wafam asi phongdokladuna mahakna hai Mamang thagka yengnabada nga puthokpagi chang asi nongmagi wangkhalakli Pradhan Mantri Matsya Sampada Yojana PMMSY gi makhada tongan ba khudongchaba sing ngami singda pibadagi ngami singna thengnaramba awaba kaya ama kokhanba ngamle Mela asida store chamaga kunthrarom hangnaba thorang tawrambani adubu tongan ba department kharagi stall reserve tawna ba hairakpadagi store chamaga yangkai rom hangdokna ba semsari sahi asigi ningo chakobada puthokhiba nga makhal sing adumak mela asida su puthokani Ima Imoinu irathoni numit ki oinadi nga angobana hena demand leibana maitei sareng nga ton amadi pengba yauna tongan ba nga angoba singa loinana nga amubasu mela asida phangangani Hena nungairibadi fish farmer singa pau phaunabada kg 3 dagi manga fauba lumba maitei sareng ahingba amadi gram 500 rom lumba pengba puthorakani hairakpa sini Maramaduna miyamna mela asida laktuna masigi khudongchaba si lobiyu haina mahakna phongdokhi mahakna makhata na hai kaithel phambi ima singi oina su department na pangthokpa tongan bangagi mela singda makhoi gi stall pina ba khonagani kaithel gi ima singdi numit khudingi kaithel da nga yolibani adubu fish farmer sing asidi ningo chakoba masung Imoinu iratpa numit asinatana atopa matamda nga yonabagi tanja phangde Fish farmer sing asisu numit nini asigi damak achoba senfam kaya putoktuna achoba
achauba manglan amaga loinana ngairibani maram aduna makoidasu asigumba khudongchaba asi pifam thoi haina khali nga puthokliba fish farmers sing asina lamdam asida puthokchaba nga makhal kaya miyamda phanganbata natana lamdam asigi senmilon fagadhanbadasu achauba thodang lauribani haibasi pumnamakna khangminasi haina mahakna makha takhi Ketel gi masing da sa koin apil tok zanin basi matang muki sahi haiti matang muki keno toropo matang dadi masing su akoi stall phazna pizza ke ga imoi nuki nataban won chakong bagi sodum yaubiu ada sodum yonbiu ga akoi fish farmer singidi namit ni khatani akoi na pizza ribse kari hakanda nimal chakoban namit siga akoi ki imoi nuki namit siga ima ibel gidi chahi chopa ma 365 days a year libani di matakta akoi ngami sing sisu manipur gi akoi ki semitron phagat pada akoi gi achobo mateng pangliba icheni naw ngaktani akoi ki su nagi mela lakpa matam sida asa matau jaraga angangi coaching tobagi beki na machenjak mayam ama puraga short ka leiro ko mem da suma yol la singdok pagi adumagi tanja du leijaba ngaktani tana akoi gi manipur da puthok jaba beki akoi gi na sing sibu support to view chabiu semitron phagat pat su mateng pangan bi haituna imai dal sing so apil tujari Union Minister for Development of Northeastern Region Donor Jyotiraditya M. Sindhya amasung Manipurgi Governor Ajay Kumar Balla ani na mayay tangbal lauduna awang nongpok region da sports promote taunaba Mari Suba High Level Task Force meeting pangthokre Logbawan Manipurdagi thadorak pachero lamana hai video conferencing gi kuthang da pangthokiba mifam aduda Mizoram gi Sports Minister Ministry of Youth Affairs and Sports ki Secretary Manipur gi Chief Secretary amadi donor gi makok thongpa official kayaga loinana awang nongpok stat singi State Sports Department Singh Official kaya susarya ki. Mifam aduda Jyotiraditya M. Sindhya na hai awang nongpok region da mapanga leiba sport ecosystem ama sagatpagi tangai fadabalai. One Sports, One State ki wakalon asi chana handuna tongan-tongan ba state singna masa-masa gi resourcing adu tongan-tongan ba discipline da thadagadabani. Apaba sanaroi sing puthokna ba honabada quality leiba coaching gi khudongchaba phanganba apaba sanaroi sing khangatpa amadi competitive exposure phanganbagi tangai fadaba lei masigi mathakta village level state level na chingbada tournament macha sinduna sanaroi sing gi pukning thogatgadabani haina mahakna phongdokhi hairi nakal amaromda governor AK Valana Union Minister gi wakalon adu taramno okladuna hai sanaroi singda matik chaba training phanganba amadi local level da tongan ba likaya sinduna thengna halabadi awang nongpok region gi haugalak liba sanaroi singda chauna kanaba piba ngamgani haiki Panba yabadi mifam asigi ahum suba tangkak chahi asigi November 18 da video conferencing gi kuthangda pangthokhrabani mifam adudasu Union Minister Jyotiraditya M. Sindhya amadi Manipur Oza Naurem Sanajaoba gi wakhalon kupna nainaba ngamlabadi khunai asigi tunglamchat hena masak thokpa ama oigani haina Oza Sanajaoba Memorial Trust ki Managing Trustee Saugrakpam Bubolna phongturakli Wafam asi tara mari suba Oza Sanajaoba Memorial Lecture gi thauramga mari leinana pangtokpa thauram amada mahakna phongdokhibani Oza Sanajaoba Memorial Trust na sinduna Oza Sanajaoba gi mari fusuba mapokumonga mari leinana ngasi MU Gate manakta leiba National Research Center NRC gi conference hall da pangtokhiba Memorial Lecture gi thauram amada Saugrakpam Bubol na hai Otpi nei biraba kunai amada achumba wayel fanghanaba Oza Naurem Sanajaoba na lawkiba thodang adu singthaningai ni Mahaki fidam amadi mahakna thamlamba lawshingi pukaidi mamal naiba nate lamdam asida laikiba constitution gi top puwari adu ozana malem gi miyamda mayek sengna taklami kumjali sing amaga chamapan ni futareta Manipur State Constitution Act 1947 semduna aiba constitution ama semkiba adu Southeast Asia gi oina Manipur na ihana hanbani haina launaribani Masigi liklam asi ozana mayek sengna utlambani Asigumba lamdam asigi constitution asi kumjali sing amaga chamapan ni fumapanda Manipur na India da tillaba matungda mafam khangdana leirakhi Asigumba chamamnaba sikoknaba ngasigi memorial lecture asi pangthokpani Otpi nai biraba kunai gi damak lepkiba ozana hinglingaida miyoibagi hak khonggoinabagi mayokta chauna leptuna tongan ba hiramda warol kaya irami Oza Naurem Sanajaoba gi wakalon asi kupna nainaba ngamlabadi khunai asigi tunglamchat hena masak thokpa ama oigani haina mahakna makha takhi
Constitutional Government and Manipur State Constitution Act 1947 a retrospection haibihiramda ngasi pangthokiba memorial lecture aduda Symbiosis Law School Punegi Assistant Professor Dr. Laisram Malem Mangalna wangangloi oina ngangki. In any aspect of Ozaki whole life se mana academic intellectually mahakse foundational figure amoina 21st century gi koi intellectual regime hai batare sigi life sigi oiba magi foundational figure am oira kibaje masika yengbiraga ngasi any discussion natraga any seminar natraga any workshop to matamda puthokbiriba topic to da uja Sanajaoba ne kai irami hai batang hangbuda hekta loina phanggadaba ma leiba adugi streamline oja ge theme sentence am to oiraga ju maduga mari leba theme du da hariba koi miyang ge recommendation ga puraga di Manipur furup mayang ge futurology si soina laigani haiba wafam si thamjari punamok wakalonda sang naina hariba oja Sanajaoba memorial trust na ona jaraga hariba memorial lecture si sinjabagi saru amani thamjagi. Ngasigi thoramadu DM University ki hanagi Vice Chancellor Professor N. Rasmohan, School of Humanities ki hanagi Dean Professor Siam Lokendrazid, School of Human and Environment Science MU ki hanagi Dean Professor W. Navakumar, Department of Political Science MU ki hanagi Head Professor K. Ibo Amadi, Department of Physics MU ki hanagi Head Professor N. Nimaiju Saryaki. Investigative journalism ki lamyan bani haina launariba mayamna NK Sanajaoba hairaga hena khangnaba nongmai kapam Sanajaoba ki 34 suba mapokumon thauram ngasi pangthokre. NK Sanajaoba Memorial Trust na sinduna konung mamangda leiba lamyan basanglenda pangthokiba thauramduda miyamna NK Sanajaoba gi photo da haikalaika tamduna ikai kumna botki thauramduga mari lainana trust asigi secretary Eljadumani na hai NK Sanajaoba si maike asomgi investigative journalism gi lamyan ba amakhak oibata natana anoba Manipur amagi yumpham tholamba misak amasuni kumja lising amaga chamapan nifu mapan gi matungda lakiba Manipur gi lengaklon amadi kunailon gi hamchat hampoinaraba saktam singadu mahagna iduna miyamda mayek sengna khanganaba honaki. Ngasigi leikha taraklaba kunai asigi pibam asida NK Sanajaoba gumba luchingba kaya thorakpa mathau tarakli haina mahagna makha taki. 1949 gi matungda lakhiba Manipur gi lengaklon amadi Manipur gi kunai hamchat hampoinaraba matamdugi Manipur miyam ki punsirolodo matamdugi magi khuina magi kalamna matamdugi miyamda mayek sena unna bhone unbasu ngamki loilam lengaki saifu saithengna nehet pirba miyam adudagi nan thoktuna aduguba kunai adudagi hamchat hampoinaraba kunai adugi nan thoktuna anoba Manipur amagi mangnabagi matamdugi anoba mirolda ithin pikhiba amadi maisu pakhiba misak amani haina trust khona lojai aduna ngasigi lakliba Manipur leikha tarakliba nakal khudimakta phiban sochalaklaba sigi Manipur gi masak amati masat asida tangkak asida apunba tangdu laitaba maning tamba Manipur amagi achumba asan miyeng achumba maikei yengba ngamba NK Sanajaoba amagi mathau tai haina trust na lojaduna ngasigi marpuga mapalak suba NK Sanajaoba gi pokpagi numit asida aikuna thauram masi pangthukjabani. Thauramduga mari lainana Manipur University Department of Anthropology ki Professor MC Aruna hai NK Sanajaoba si mahagna angang oiringai dagi loina jarakpa misak amani mahag asi journalist ama oirambata natana kunai asida lairiba mi khudingmak manaba chakthung amadi manaba khudongchaba phangnaba honaramba achangba misak amani matamadugi senja thumjagi system adu mahagna miyamda utoktuna kunai asi achuma maikeida puraknaba honarambani haina mahagna makata na phongdoki. Ngasigi thauram aduda machalaima Nupi Samas UPF Mapi Council UCM Maitei Council More Tammi Chingmi amadi Ichalna chingba CSO singi thomi sing amadi miyamna NK Sanajaoba gi photo da haikal laika tamduna ikai khumnaba su utkhi. Sanajaoba gi magi wakal si not only magi journalist amoina editor amoina leirambada natana mangonda journalism sa with a mission Samaja sida ahungba poraknaba samajda leiriba mising ase masida manava wakhan manava chakthung amadi manava khudong chaba phangnanaba honaramba misak amani aduga mahakna hojik leiriba kanglon asi karap oiba
officialsing corrupt oiba politiciansing maruina mahakna phongba lamyanba phongba horokam matamdudadi union territory ama adwaigi matamni statute pangdingai matamni na matamduda chief commissioner amana natre haragana lieutenant governor na kaino sa Manipur da corrupt oiba practice mayam ama tauba amadi aikhoigi sakthung amadi aikhoigi punsiron asida corrupt oiba punsirol ama pusalakna bawatnaba masigi mayokta taurambani Sanamahi Lining Chatpa Maitei Furupki Senglaba Imoinu Ira Thauni Thoram Numina Lakpada Lai Oiba Panthona Kanglei Miyam de Yaipa Pauzal Pirakli Wakching gi tarani 20 panba hayeng pangthok na gadawriba Imoinu Ira Thauni Thoram gi Yaipa Pauzal Piraduna Lai Oiba Panthona hai Kanglei Shana Leibag asi Lai Singna Khunthokba Salai Tare na Khutling Balamdamni Lamdam asigi Laihau da Hoba Phaujeng Chaduna Taibang Sintha Pangliba Kanglei Macha Pumna Magna Iben Dawgi Maphamda Watta Padaba Chakhong Ngahongba Pukai Langei Wattaba Khunjau Leichaubo Ohenbiu Haina Thaunisi Kanglei Macha Pumna Hi da Yaida Landa Loshingda Wattaba Mi Amamam Oinaba Pukai Langei gi Mapu Oidibi Iben Daw Imoinuna Tauzan Birambasu Oisanu Imoinu Imadi Nauyok Naukon Heibi Imani Mangang Luwang Kuman na Chuk Oiraga Malem Yumthong Kudingda Sapong Libi Iben Dawgi Ira Thauni Tawzabadi Namu Taibang Aikhoigi Tawpadraba Ithaudangni Iben Dawgi Phunga Maina Ngalakpada Mipum Kudingma Wakhal Laushingi Mangal amadi Watta Padaba Pukai Langai Phangjaba Oirasanu Ibudawgi Maphamda Kachariba Tara Saklen asigi Arem Akhak Aikhoina Phangzaduna Nada Yektaba Khunjau Balaichaubu Oiminarasi Hainasu Lai Oiba Panthona Kanglei Miyam da Pauzilakli Punsi asina hingba matam sida lairaba haiba sibo nathairamaga nungaiba sigi manung sannabagidamak awat palaitanabagidamak nungai yaifa mana phumnabagidamak imoinu ibenthau ira thauni wakching gitara ni thoini panba namu taibang aikhoi khudimangna ibenthau ira thauni pangthoklasi ibenthaugi phunga maina ngalakpada loksingi bangansu Mipum Kutimakta Anganba Oirasi. Iben Thauda Kaliba Loipot Awat Palaitaba Adugumna Imung Kudimaksu Wataba Oirasi. Imoinu Iben Thaugi Tara Mathel Hauraga Imoinu Iben Thauda Equina Katpangam Liba Kovanina. Iben Thaugi Sakak Lukak Saraga Sida Yai Nada Yai Oiduna. Namu Taibang Mioiba Salai Tariatanatana Malem Kanglish de Ladiba Iben Thau Thauni Irat Sariba Mipum Kudimak Nungaibana Siengi Lankai Pukai Oiduna Awat Plaitaba Sagni Pini Sataba Sadon Pidon Daba Habdo Aikoi Kudimak Imoinu Ibentaugi Yaipa Tauzanbu Sarai Pigau Shana Aikoi Kudimona Niminarsi Ima Imoinu Ira Thauni Numitna Lakpada Manipur ke Governor Ajay Kumar Balana Miyam da Yaifa Paujil Pirakle Governor Ajay Kumar Balana Thadorok Pachirola Manahai Numit Asina Lakpada Ima Imoinu na Yumthong Kuding Makta Chahong Ngahongba Tangdu Leitaba Amadi Punsi Nungshangba Pinabiramba Oirasanu Haina Cherol Asina Makatari Hayeng pangthok kadawriba Ima Imoinu Ira Thauni Numit ka mari lainana Singzamai SG MLA Yumnam Khemchana Miyam da Yaifa Pauzal Pirakli MLA Y Khemchana Thadorak Pacherola Manahai Numit Asina Lakpada Ima Imoinu na Lamdamasida Thauzal Pinabibaga Loinana Watapadaba Chakhong Ngahongba Tangdu Leitaba Amadi Ana Ayek Yaudaba Pinabiraba Oirasanu Numit Asina Lakpada Ima Imoinu da Thamoi Sengna Khurumjari Haina Cherola Sina Makhatari Maitei Mitei ki Khwaidagi Maru Oiba Numit Ama Oiriba Imoinu Iratpa Numitna Lakpada Mayang Imphal Assembly Constituency gi MLA K Robindro na Miyam da Yaipa Pauzal Pirakli MLA K Robindro na Thadorakpa Yaipa Pauzal gi Cherola Manahai Ima Imoinu Ira Thauni Thauramasida Ano Apen Manamasing Amadi Uhai Wahai Kayaga Loinana Nga Chakatuna Ima Imoinu da Chahong Ngahongba Ingtappa Pinabinaba Thauni Gadawribani Ima Imoinu na takbiba yumbalon singak na chalabadi nunga yaipaba oy haina su thajanari numit asina lakpada lamdam asida chahong ngahongba nunga yaipaba amadi tangdu leitaba pinabiramu haina amatta oina thongniminasi haina su cherola sina makhatana phongtorakli Hayeng Wakching Gitara ni Thoini Panba Imoinu Ira Thauni Numitna Lakpada Lining Thau Sanamahi Temple Board na Leibak Miyam da Yaipa Pauzal Pirakli
ngasi TOMTV ga akhanana unaba amada Lainingthau Sanamahi Temple Board ki Member Secretary Sibdata Luwang na hai Ima imoinu ira thauni numina lakpada tangdu leitada na leiriba lamdam asi mabuk mara tappa chakhonga hongba amadi watapa daba lamdam ama ohen biramba oirsanu numit asina lakpada Lainingthau Sanamahi Temple Board na sinduna leimarel sidabigi sayol ama oiriba ima imoinu gi khubam ama Rajya Sabha gi MP Ningthau Sanajaoba leisembana hongani masigi sarugama oina ima imoinu gi mingda katpa ima imoinu sangai haina mingthonba holamasu hongani tungda leibak ningthauna ima ireima laikolda lemlei nga ton thadaduna yaifa thongnibagi thawram amasu pangthukani masida miyamna saru yaduna thawram asi mapung phanbiu haina mahakna makha tana phongdoraki imoinu imagi ira thongni nimisina lakpada aikoi bu wata padaba aikoi gi sahong hongba koida pangal thona hapiduna hanagumna hena aikoi gi subuno makandana iramdam se wata padaba ohen biu haidana aikoi Lainingthau Sanamahi Temple Board ki maiketi gi proposal pijari loinana kumsi sahigi oina aikoi Lainingthau Sanamahi gi aikoi sanglen sigi aikoi masai kon sida aikoi leimarin sida bi magi sayon oiribi ima imoinu gi khubam mama aikoi thamjagadori hairiba khubam asi aikoi leibang ningthau aikoi chingburoi tamburoi punamagna aikoi koknona khurumjariba ikai khumnajariba iningthauna khubam asi hongwi gani loinana imagi mingda aikoi sangai ama holama ima imoinu sangai haina mingthonjaba holamasu aikoi iningthauna sangabi gani nimisida loinana ireima imagi aikoi lai konda aikoi lemlei nga ton aikoi iningthauna thadabidana lamdam se ing tappa hanagumna nuaya phaba wata padaba adugumla iramdam ama oinabagi namakta hayensi aikoi lebaki oiba adugumlaba thongni thoram ama pangthokjagadori masida ireisa khwai punamona su saru yamina si haiduna paujel pijari lamdam ashigi puwarida yamna maru eba mifam ama oiduna leiriba mari shuba singjamai chinga mifam lising amaga chamapan kuntraga nipan ningsingduna ngasi singjamai chinga makhongda miyamgi oiba mifam ama pangthokre Observation Committee Marifugatare chinga session na sinduna pangthokiba thawramaduda hanagi Minister Dr. M. Nara MSC CPI gi State Secretary A. Nabachandra Bharat Pensionary Samas Manipur gi President THCI School AITUC Manipur gi General Secretary L. Jotin Kumar Ima gi Maira gi President TH Sujata Amadi Singjamai Area Nupi Marup ki Luchingbi TH Bina Sakina Maru eba mithunglen singwaina sarugaki Thawramaduga mari leinana hanagi Minister Dr. M. Narana hai Kumjali Singamaga Chamapan Kuntraga Nipan ki December Kumapanamadi Kuntrada Pangtokiba Nikhil Hindu Manipuri Mahashab ki Mandri Suba Mifam Aduda Aikoigi Puwari Adu Yamna Maru Eba Tangkak Ama Oiki Mifam adu ningthaugi lengaktagi democracy lakpagi langdai amani haina sulobuyai mifam aduda jananeta hizam irabatna politics ki oiba maruiba mifarep kaya lawki ningthau palingai matamda chatharamba miwat minai akanbana achumba sakpagi chatnabi thadoktuna miyamgi khutta sakti shinaba amadi miyamgi oiba lengaklon ama sagatuna anobu khunai amagi maru hunba hauki hairiba mifam asina lamdam asida achauba awonba ama supurak pangamki haina mahak makata ki Ganatantra haibasi itihas ki khongjed amani in any case democratic country mo erakpadagi matang lakadaba miyoi bagi samrag ngamrag oingi matamgi primitive society dagina minai loibagi samaj madagi di feudalism gi ningthau panbagi sason nasina capitalist samaj mo oirakna bo honabagi lambi senjau paibagi lambi de chatpa capitalism dagi laiba samisha kya ase masi mayok nasi karam tauna samaj si mayon chumna nungsi chanana lol dharma jati kuchu khenaba kya lejaragasu punna nungsi chanana hingna baibasina aikogi only alternative ni haibasi Dogna miyang marakta wakal taminanabagi movement ase ngasigi numit si tangai padana logham thoyena logje maramaduna mafam kaya desu palon si tawi aduga khwaidagi maru oibadi leiriba session singa session se itihas ki tangkak lamani madugi value du nainarga akoi ngasi tawgada thabak sikadai lege se ganatantra mapang kalanba secularism amsung democratic oiba sason sagalakpi manungda scientific socialism wi wakalda lakhiba movement ama irabo na initiate toramba madugi tanja aduni maramaduna ngasigi numida simadugi miyengda aikoina committee observation committee na silaga palon si sinjabani
Taekwondo Traditional Martial Arts ta Hanagi Rural Development Minister Yumnam Khemchana India gi ahanba manga suba dan black belt fangba oire kumjali singani kunmari gi October thada South Korea gi Seoul da pangthokiba Taekwondo promotion gi test amada the Global Traditional Taekwondo Federation gi President Jun Lee amadi Grandmaster Tarukna BJP gi MLA Yumnam Khemchanda manga suba dan asipirakibani adubu lamdam asida thokliba irang asina maram oiraga mahak masa South Korea da chatuna manga suba dan black belt asilo bangam khide Panbayabadi the Global Traditional Taekwondo Federation asi Taekwondo Korea gi khwaidagi chawba body amani hairi ningsing bayai Y Khemchan masagi chahi taraga taruk shurakpa matamdagi Taekwondo mashana asi sanaba hurkhibani kumjali singamaga chamapan marifuni thoida mahak All Assam Taekwondo Association gi founder president oirambata natana Manipur da Taekwondo masana hodokpada achawba thodang lokhiba misak amashuni mahak mamang thakta Taekwondo Federation of India gi vice president su oirami hairi Moirang SC gi MLA Thongam Santida thazaba thamduna Moirang Municipal Council gi ward number 12 da leiba imong chani ga humputara gi voter chamapan humputaretna National People's Party NPP Moirang Block ta yaukre Nauna yaroklaba voter sing adu okpagi thoram ama ngasi NPP Moirang Block na sinduna Moirang Film Lekai de leba MLA gi office ta pangthokre Thoram adu da NPP Moirang Block ta nauna changaklaba sing adu NPP gi lengyan fi yanduna taram na okhi Thoram adu da Moirang SC gi MLA Thongam Santi NPP Moirang Block ki President PH Maga amadi Moirang Kendra Progressive Front ki President El Gopal yauna maroiba miyoi kaya na sarukyaki Thoram aduga mari leinana MLA Thongam Santi na hai Moirang SC chawkhatnaba hotnabada mamang thaktagi miyamna saugatuna lakpa adugumna makhatana adumak shogatpiu Moirang gi INA headquarters mamangda leidiba sizinnadraba parking asi miyamgi apamba matung inna lauthokhinaba thaurang tawrurabani adum oinamak mafam asi CBI na investigation chatharibana maram oiraga makhatana thugaibagi thabak asi paikhatpa yadana leiri lamdam ashida athubada popular government ama semlabadi aroiba warip ama lauraba matungda mafam asi hanghallagani haina mahakna makhatana fongdokhi Kali mo amaga hammamatanda madam khayda mayek sengna hamhudregi tung koida wa mayok na kini se khamjabgi maramdi thangjingu thangti bodok ro bodharma madai moyang ke prajamya no wagiba aduna marmo ga thangjin singse karam pibok da leisige na khamla masi secret place lock orderdi tungna he khulong ki am chengna ko e khadregi ai ne ebele oina ai moyang ke ni am nu siga ka ay nay desert na akter na matamda sigi ni sawa biro sigi endi lo sigi sakado endi komen kapana takser kada Manipur government kevin na disalo ni khabento ga ila government aya awlo kada kawbru mo di thangin si ani secret place ka ogada madu gazette notification do ay ha han pujara kana mo ya no piyo mo ta thangin si kanda ko na ga ado ay da gasigi haye ka bode kreso ay hajarge maramdi moyang municipality area ni ngakania khangala ba phabra ay na ise khangala duri ewo aide ebele oira padege aide thimze no ngamse covid na taba na taba ay moyang manungi pome ke Senapati District ki manung chena leiba Uran Chiru Village da ngarang pangthokiba Christmas ki thoram amada People's Action for National Democratic Movement Pandam gi mihut sing sarukya baga loinana tengbang potlam kaya amasu kusinakre Pandam gi Secretary General Brozen Maitena thadurok pachirola manahai tengbang potlam sing adugi manung da sana khotna bada changba potlam sing chana thakna ba potlam sing amadi blanket na chingba yauri thoram aduda Pandam gi Vice President na Khunja Singh da Christmas kumhagi yaifa paujel pibaga loinana khul asina thengnariba awaba sing mari leinaba department sing da haibada achauba thodang logani haina thazaba piramke amaromda lup asigi Secretary General Burzen Maitena Idea of Manipur da yumfam oiraga yelho furup sing nungshi chanana leminana amade Manipur gi damak amata oina leminana bagi wapam phongdoki haina su cherul asna makhatari
Haukiba November kumapanda Mahairoi Loop Tarukna Governor da Pisinkiba Memorandum aduda Yaukiba Warol Singh Tabakta Onthoraktabagi Mayokta Akanba Kongjang Changsilagani Haina Mahairoi Loop Taruk Asina Lauthorakli Hiramasigi Matangda Ngasi Kwakaithel Thongnau Jam Lekai da Leiba MSF ki office pangthokpa Paugi Mifam Amada Mahairoi Loop Taruki Wangangloi Mayengbam Somojit na hai Kumjali Singani Kungataruki session nangnaba Bosem na Class 1 dagi 10 fawagi textbook mapung fana fanghangadabani Bosem na puthokadoriba textbook sing ado kaithel nangnabagi mawongda quality leitena puthorakpa yaroi hiramasigi matangda Mahairoi Loop Tarukna yengshinba hauragani loinana haukiba November 18 da Governor da Pishinkiba Memorandum aduda yauriba Warol Singh ngasi phawba thabakta onthoktana leidiba ase Mahairoi Loop Tarukna yamna hakchina lawi Mahairoi Loop Tarukna Pishinkiba Memorandum lengakna thabakta onthoraktaba asigi mayokta Mahairoi Loop Tarukna khongjang changsilagani haina mahakna makha taki Board of Secondary Education Manipur Council of Higher Secondary Education Manipur state sigi yamna maru oiba exam conducting authority oiba anisigi magi maru oiba posting haibadi chairman aduga secretary aduga control of examination sing se academic line digi lakpa mi singna wen gadabani haidana koi adam sangna lauraga lakpa bolamni adu laibak thibadi koi Board of Secondary Education Manipur ki regular koi chairman oina leramba mi ozam mi oyama koi gamena yamna koina koi marul togi mi yang degi di maram yam chadaba maram khara pisalakanda lauthoga koi matam sangna yaningde machi tobigino hairan lakpa brigade officer na mahut chinjanbagi perform college koi yabunga moy paramasina sigumaba mayamsi review togadabani loinana masi board sigi koi secretary control issue regular oina koi khananabagi mathau taba thok sing paikhatkadabani haibana chingba mayamsi koi Jabani adu buhi power the Dimasi, the Mamsi, with Tabak Namata, on Torpagi, Wakumsi, like Tabana Murmurakan, that we convincing Hatana, something about San Saturdays and Silagani have a Wahumsi, my Turkey, my Kadiki, Yanda, the Laukujak. Taekwondo Traditional Martial Arts ta Hanagi Rural Development Minister Yumnam Khemchana India gi ahanba manga suba dan black belt fangba oire kumjali singani kunmari gi October thada South Korea gi Seoul da pangthokiba Taekwondo promotion gi test amada the Global Traditional Taekwondo Federation gi President Jun Lee amadi Grandmaster Tarukna BJP gi MLA Yumnam Khemchanda manga suba dan asipirakibani adubu lamdam asida thokliba irang asina maram oiraga mahak masa South Korea da chatuna manga suba dan black belt asilo bangam khide panbayabade the Global Traditional Taekwondo Federation asi Taekwondo Korea gi khwaidigi chawba body amani hairi ningsing bayai Y Kem Chan masagi chahi taraga taruk shurakpa matamdagi Taekwondo mashana asi sanaba hurkibani kumjali singamaga chamapan marifuni thoida mahak All Assam Taekwondo Association ge founder president oirambata natana Manipur da Taekwondo masana hodokpada achoba thodang lokhiba misak amashuni mahak mamang thakta Taekwondo Federation of India ge vice president su oirami hairi Ima imoy no ira tawni numit amasung gan ngai kumhaina lakpada wakalon manaba apunba wama kang leibakna leibak miyam da yai proposal pirakli wama gi thaubural wafongloi lamdamba salamna thadorok pachero lamana hai Tangdu leitadana leirak labalam damasi lakadauriba anoba kumjali singani kuntaruk asina ingna chingna leiba amadi furup kudingmak nungsi janana leiminaba wersanu hairi. Imphal East District ki Brahmapur Mangjil da leiba Cultural Foundation of Performing Arts ki tarasuba Foundation degi thauram ngasi Mangjil Development Committee gi Community Hall da pangthokre. Thauram aduda Visva Bharati Santiniketan gi Sangit Bhavan gi Retired Professor Yaikom Hemant Kumar Department of Arts and Culture ki Joint Director Gurumayum Dharmada Sharma amadi Cultural Foundation of Performing Arts ki President Lisam Kerani na maruiba mitunglan singoina saryaki. Thauram aduga mari leinana Yaikom Hemant Kumar na hai mahairoi singna lairi ka hena paba amadi ngai haktang sangbada mobile phone sizinabana pungning wakhal gi oiba laina kaya poklaknabagi machak amo oirai. Masidagi ngakthokpa ngamnaba nongmagi manungda matam khara kaithokhlaga jagoi isei tawrabadi pungning wakhal pothahanbada natana anoba makhalgi energy ama hangchangda phangba ngamgani
Matau adugumna ngasi mioi kaya ama jumba chongbana chingbasing satharagliba asisu pungning wakhal pothanabagi achoba pambai amani. Nakal amaromda Brahmapur Mangjil romdagi artist kaya thoraklabasu arts ka mari lainaba lupti masing yamna leite. Dr. Yumlembam Vidyanandagi mityeng makhada Cultural Foundation of Performing Arts asi haukiba chahi tara rom asi chalaiduna lakpani. Haujikti Mangjil Development Committee gi achoba community hall amasu leirabanina masigi khudong chaba lauraga anoba artist amadi performer kaya puthongna ba hotnaminasi hainasu mahana makhatana phongtokhi. Haujiki satnaba matamsidati hujikti dharmasi makhan yamna lakpanina adugi haibado tungan paludragasu hojik ngasi aikoina oiriba modern society ngasi nuclear family gi oiradiba adagi aikoi gi NEP new education policy gi asida oiradiba asida aina saso singda bijani bani hojik aikoi si lairik se koi lairik bandal atha basi angang sing si lairik si no ngamdai nimit da bo si ngakta sana jabale bagi matam si pangdabani lairik me tamno hono adagi matutam mobile sum lakda mo Oba koi energi potha basang koi aduna de koi sikram tawi koi pukning wakal laina haksang si depression na jing mamayang malate aduna asai ini mamang hadir mi kuding mapase nupa nupi ahal angang khapna nong magi aigi pungkun marigi manung sida aigi aina tawriba isang tawto madu ngakang kau ba punghai matang mamatang isai saksi jabui sasi ai classical jabui sana suya ai apam music mathar ai apam rhythm mamada movement ngakang kau ngam brengse madu da phangpa anau pukning da anau layol ama chomara padong energy maphangane ba Chauba misida chenabani haibi yaripo Bisnunaha Bamon Lekai dagi SS Kananbala atopaming Daneshwari gi yum miyam na thugai kre pau asina hai ngasi ayuk pung tararom tabada Kananbala gi Lekai miyam hauraktuna mahak ki yum adu thugai kibani yum thugai ba haure haibagi pau hek fambaga yaripo police station gi OC and Suresh na luching batim amana mafam aduda khonglei thuna laktuna irang adu lakshin khi irang adu nemtha kraba matung ngasi numit yung ba matung pung amaga minute kuntraram tabada laikhidrabi khaidem ongbi chawbagi mapam iram sifaidagi masing yamlaba miyam laktuna Kananbalagi yum adu amuk hana thugai ba horaki adum oinamak yairipo police station gi tim ama mafam aduda amuk hana laktuna irang adu lakshin bangam ke Chauba mihat ka mari lainana Manipur police na fagalaba mising phongdorakpada mari subay accused oine yauriba SS Kananbala atopa ming Daneshwari chahi nifu mathoi gi leifam yairipo wangkem haina paliba du aran bani haina wangkem youth club na sengdorakli club asina thadorakpa cherol amana hai haukiba tang kunipan da Manipur police na makoi gi Facebook page ta thagalakiba aranba pawasina khullasi gi mingcha thian batan natana khunja singda chamamnaba ama pokhalle club asina yamna kupna thiraba matungda mahak yairipo wangkemdagi natte haiba chapchana khangle maramaduna miyamda chamamnaba leiriba sikoknaba Manipur police na sengdokpiu loinana khaidem ongbi chawbagi miharasi club asina su akan mamongda condemn tawi haina serolasina makhatari Tripuradagi Deradunda Mahitamlaga Leba Anjel Chakma Mihatina Hat Kibagi Action Report Numitaret Nigi Manungda Lang Kalaknaba National Human Rights Commission NHR Sina Deradungi District Magistrate Amasung Senior SP da Notice Thakre Commission na Thakiba Notice Aduna Hai Anjel Chakma Mihat ka mari leinaba case ki processing copies sing adu Uttarakhand gi Chief Secretary amasung DGP da thagadabani masigi mathakta awang nongpo ki tongan ba state sing dagi laklaga Uttarakhand da mahai tamliba mahairoi singi mathakta Makata na pamdaba thaudok sing thoktanaba state authority na lawpham thokpa checksin thawrang khudimak lakhut kadabani hairi anbayabadi Protection of Human Rights Act 1993 gi section 12 ki makhada thangalakhiba wakat amagi matung inna NHRC gi member Priyanka Kanogona luchingba NHRC gi bench amana case adu observe tawribani
Commission asige matung ina victim asi miyoi kharana racial discrimination chathaduna fu chaibagi thabak chathaki case asida local authority na awang nongpoki tongan ba state singdagi lakpa mahairoi singda chathaba racial discrimination ngak thoknaba khongthang lokhatpa watpagi mamitai Anjel Chakma da chathakiba thawong adu mahaki right to life dignity amasung equality khongoina bani maram maduna hiramasigi matangda marik chumba report ama chayolamagi manungda lan khalak bani haibas nasu commission asna makhata na khangali nakala maromda Uttarakhand ge chief minister Puskar Singh Dhamina victim Anjel Chakma gi apokpa ga ngarang wari shanaduna mathau taba action khudimak athubada lokhat kani haina thajaba pikhiba laikhrabani Anjel Chakma koba Tripura dagi mahairoi ama Deradunda mihatina hatpi khibagi thawong adu All Manipur Muslim Students Organization AMSO-na akanba maongda condemn directly AMSO-gi President Imtiaz Haibok Mayumna thadorokpa cherolamana hai mihat asige matangda athubada achumba wayel ama fanghandrabadi mairik pidagi maijawbi olakloi hainingai leite mihat asina maram oiraga miyamgi marakta nungsinadaba hengatlaktrngai da athubada yamna transparent oiva investigation ama chathaduna maraleba sing adugi mathakta action lokhatpiu leikhidrabagi imung manungna thengna horiba awabada AMSO-na sarukyari hainasu cherulasna makhatari Bangladesh ki ahanba nupi Prime Minister Khaleda Jia matam sangna naramlaba matung ngasi ayuk laikhidre mahang masagi chahi marifu sukre luchingbi asina laikhidabada Prime Minister Narendra Modi na awaba fongdorakli Prime Minister Narendra Modi na ek sa thagalakpa post amada mahak na hai Bangladesh saukhatnaba hotnabada natana India amasong Bangladesh anigi marakta lainariba mari asi hena fagathanaba hotnabada Khaleda Jia na achawa thodang laurami mahak na lawkhiba thodang sing adu kaungamdana lehuragani kumjali singani taraga mangada Dhaka unakhiba adu ngasi suning singli mahaki wakhalon aduna laibak ani gi mari asi hena fagat hanbada ngaklo oihorasanu amadi mahaki thawai mirelna ingna chikna pothaba oirasanu haina post asna makhatari Thobal District Taekwondo Association gi makhada Thobal Taekwondo Academy lingkat khiba chahi manga farak pagi mapokumon thoram ngasi pangtokre Kangabok Part 2 da leiba Multipurpose Community Hall da pangtokhiba thoram aduda District Youth Affairs and Sports Officer Thobal Moirang Tem Devan amadi Thobal District ki hanagi SP Sivananda Survey yauna maru oiba miyoi kayana saruk yaki thoram adugi saruk amo oina District Hospital Thobal gi Blood Center Manipur AIDS Control Society State Blood Transfusion Council Manipur amasung State Blood Cell NHM Manipur ga kusamnaraga Thobal Taekwondo Academy Khangabok Association of Voluntary Blood Donor Manipur Thobal District Branch Awang Laikai VLF Mangal VLF Anoba Yening VLF Yaifa Tengbang VLF amasung Nungsinasi VLF na Anishuwa Voluntary Blood Donation Kam Awareness Scheme amasung mafam adumakta pangtokhi Thauram aduda District State amadi National gi thakta pangthokpa championship kayada saruk yarba Thobal Taekwondo Academy gi sanaroi singda achamba khudol tamduna pukning thogatki loinana Association of Voluntary Blood Donor Manipur Thobal District Branch ke calendar amasung fongdokhi tungda Thobal Taekwondo Academy gi sanaroi singna makhoi gi haithoi singthoiba sing adu uthoktuna miyam gi pukning chingsinki